Paulian Hopkins high belay Marina NGT na National Green Tribunal in a Tiger Dota Tamlakiba, a thing ba, adu humanitarian Mayuktani, me and Changminaba KUKI group Amana UN Action Crab from Sida, Paulian Hopkins of say Manipur, Anobalingana, political settlement ama, Purakna Honaga the Habits Niazi, political settlement of Zikano, Saidu Kirania Meritum Tambi, Karigino, Monopam, political settlement Zikarino. Thodopa issue laibnate ko Iran tongnagiba adugi matungda ko rally chapada moi AK-47 pirate chapa 56 pirate chapa meam ugre yu mai thab laigre root ko si kai no abse manungda phummaga lairba jalengam gi issue meam ma koi khangna ro phum ngakti aduna handak thindilak matang sida ko UN daga chi igre kaina hai wahum lai aduga Manipur gi anoba lengangna political settlement purakna hona ga Manipur anoba lengang na haisi manungda ata anoba lenga ama lakpa ya bagi hoi across hajikti president rule lady bani aduna Manipur gi anoba lengang na political settlement purakna hona ga den magi microblogging x ta thagar papotu hoi naro thodang da ko torga phone ko ne da swai dani Manipur gi anoba lengang na political settlement purakna hona ga den ba mana thamning of zikai nen khan bikirani mengda Touching Hagadi Makona Lao Kongton was the Indian Constitution, the Ayaba like the separatist movement number tan, but other Napoleon how keep the mastermind or the Modu Upile Tamina, Makona National Green Tribunal, the Taliba CHC, Makona League with the Hagada Tongana Pau Kangama the Gay, Madugi Posi, Tongan Tongana Maquin, Hapta Marie Marigi Matam Lauracanda, Masi Yatoga Laki Poto, Aroi Boina, Masi Equi February Tarikiano or Yevini, Madu the Equi 2nd February, the final hearing Hybor Mane, 2026 Masi Torani Harko Posida. India ki law si India ki manung da chadabani aru India ki mapana India ki law da kut sinjala pa yabai poch loi phana UN da thangat kera amada thangke krai chalu ki body amada lawning ba laru so makoi descendant of Israel kan masana haijabani madigi poch da ekoina toru poch la le ekoi ta sengna haraga di jalangam project ki manung da northern states ki mase thugara ki chalaga Myanmar ki jaga khar lokchalaga then koi ki Bangladesh khar lokchalaga makoi ki tongan ba madugi kano state ama country masem na bhonar ba masage ba tongan ba legislative power aduga madugi tongan ba lengak sasan masem na bhonar ba potugi manglando tekthare haibadu mayek sengmani adana masagi makong masana thangyan satpa masana tongi usa masana thara keminar koi poto hujiti ura abanina madugi poto da makoi yararoi maramdi masigi potsi lambi si yamna secret oiba road ni aru illegal oiba makoi business me am taw poni adana masigi illegal immigrants me am posalak pada masina gate amasu oi haiba poto koina mayek sengna khangba ngame aduna khangak paduna madugi potse ngasi the government of India na hana koina panelist me am amna si horok pada irang horok pada gi nadraga atop atop me am amna laurga lakiba pot me am singse masi puwari ga sagona raga lerekta lambi ni aduga yadba potni reserve forest ta ekoi gi forest act kari yauri adagi wildlife conservation act